Fisheries Department silaga hayeng pangthokadawriba ahumsuba Imoinu Fish Festival da punna nga keji 1,000 hena puthorakna bahonari. Nga gi mela asida Meitei sareng amadi yelhau nga marang kaina fanghanba ngamlagani haina Fisheries Department ki Director T Phulen Meitei na phongdurakli. Hayeng hapta kangjebungda pangthokadawriba Imoinu Fish Festival asiga mari leinana sem sariba sing yengshinba lakpada wafam asi phongdokladuna mahakna hai. Mamang thagka yengnabada nga puthokpagi chang asi nongmagi wangkhalakli. Pradhan Mantri Matsya Sampada Yojana PMMSY gi makhada tongan-tonganba khudongchabasing ngamisingda pibadagi ngamisingna thengnaramba awaba kaya ama kokhanba ngamle. Mela asida stall chamaga kunthrarom hangnaba thorang tawrambani adubu tongan-tonganba department kharagi stall reserve tawnaba hairakpadagi stall chamaga yangkhairom hangdoknaba semsari. Sahi asigi ningo chakobada puthokiba nga makhalsing adumag mela asida su puthokani. Ima Imoinu irathawni numitki oinadi nga angobana hena demand leibana Meitei sareng nga ton amadi pengba yauna tongan-tonganba nga angoba singa loinana nga amubasu mela asida phangangani. Hena nungairibadi fish farmer singa pau phaunabada keji 3 dagi 5 fauba lumba Meitei sareng ahingba amadi gram 500 rom lumba pengba puthorakani hairakpa asini. Maramaduna miyamna mela asida laktuna masigi khudongchaba asi lobiyu haina mahakna phongdokhi. Mahakna makhata na hai kaithel phambi ima singi oina su department na pangthokpa tongan bangagi mela singda makhoigi stall pinaba honagani. Kaithel gi ima singdi numit khudingi kaithel da nga yolibani. Adubu fish farmer sing asidi ningo chakoba amasung Imoinu iratpa numit asin natana atopa matamda nga yonabagi tanja phangde. Fish farmer sing asisu numit nini asigi damak achoba senfam kaya puthokduna achoba manglan amaga loinana ngairibani. Maramaduna makhoidasu asigumba khudongchaba asi pifam thoi haina khali. Nga puthokliba fish farmer sing asina lamdam asida puthokchaba nga makhal kaya miyamda phanganbata natana lamdam asigi senmilon fagadhanbadasu achoba thodang lauribani haibasi pumnamakna khangminasi haina mahakna makha takhi. Kaithel gi imasing da sa koina apil tawjaning basi matang muki sahi haiti matang muki keno tarapo matamdadi imasing su akoi stall fazna pizage da Imoinu gi nataba nimon chakobagi sida sodum yaubiyu ada sodum yonbiyu da akoi fish farmers singidi numit ini katani akoina pizaribase karigna hakanda nimol chakoba numit siga ki akoi Imoinu gi numit siga ima ibel gidi chahi chopa ma 365 days a year libani di matakta akoi ngami sing sisu Manipur gi akoi gi semitron phagat pada akoi achoba mateng pangliba icheninaw ngaktani akoi gi su ngagi mela lakpa matam sida asa matawjaraga angangi coaching tobagi dagi nga machanjak mayam ama puraga short ka leiroba khotluba mayam da sugma yollaga singdokpagi adumagi tanja du leijaba ngaktani tana akoi Manipur da puthokjaba dagi akoi nga sing sibu support tobiyu chabiyu semitron phagat pata su mateng panganbiyu haitana imaidal sing so apil tujari